ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯦꯝꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯗꯤ ꯄꯨꯜꯂꯝꯗꯦ ꯂꯦꯝꯕꯒꯤ ꯃꯃꯥꯗꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯂꯩꯃ ꯃꯄꯥ ꯔꯥꯖꯦꯅ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯕꯤ ꯄꯣꯛꯈꯤ ꯑꯁꯨꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯣꯏꯅꯗꯦ ꯐꯥꯒꯤꯁꯨ ꯌꯥꯝꯅ ꯇꯧꯅꯩ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯀꯥꯔꯦ ꯅꯣꯡꯃ ꯂꯦꯝꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯤꯀꯤꯒ ꯀꯣꯏꯕ ꯆꯠꯂꯤ ꯕꯤꯀꯤꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯊꯦꯡꯅꯕ ꯑꯃ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯒꯗꯕꯅꯤ ꯂꯦꯝꯕꯁꯨ ꯍꯣꯏ ꯏꯇꯥꯎ ꯊꯦꯡꯅꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯔ ꯇꯧꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯕꯤꯀꯤꯅ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯃꯤ ꯕꯤꯀꯤꯅ ꯍꯥꯏꯔꯦ ꯏꯇꯩꯃ ꯀ꯭ꯋꯥ ꯑꯅꯤ ꯈꯛꯇ ꯁꯦꯝꯕꯤꯌꯨꯕ ꯂꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯌꯥꯏ ꯊꯥꯡꯕꯦꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯦꯝꯕꯒ ꯃꯤꯆꯥꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯀꯥꯏꯅꯗꯨꯅ ꯂꯩꯊꯣꯛꯅꯈꯤ ꯕꯤꯀꯤꯅ ꯍꯥꯏꯔꯦ ꯏꯆꯟꯈꯣꯏꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯔꯤ ꯀꯧꯒꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯁꯣꯝ ꯃꯇꯥꯏꯒꯤꯁꯤꯅ ꯔꯦꯕꯤꯀꯥ ꯑꯗꯨꯒ ꯃꯌꯥꯏꯒꯤꯁꯤꯅ ꯑꯕꯦ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯆꯜ ꯀꯧꯏ ꯂꯦꯝꯕꯅ ꯑꯕꯦꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇ ꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯕꯦ ꯏꯀꯥꯏꯕꯅ ꯋꯥ ꯑꯃꯇ ꯈꯨꯝꯗꯅ ꯃꯃꯥꯟꯅꯕꯤꯗ ꯀꯣꯟꯗꯨꯅ ꯂꯦꯞꯂꯤ ꯑꯕꯦꯅ ꯋꯥ ꯑꯃꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯂꯦꯝꯕꯁꯨ ꯏꯀꯥꯏꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯕꯦ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯦ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯑꯕꯦꯅ ꯈꯨꯝꯃꯛꯏ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯃꯥꯟꯅꯕꯤ ꯏꯆꯟꯅ ꯁꯨꯝꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯕꯦꯝꯃ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯍꯦꯛꯇ ꯍꯥꯏꯈꯣ ꯑꯁꯨꯝꯅ ꯑꯕꯦꯅ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯇꯝꯃꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯕꯦꯈꯣꯏ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕ ꯑꯕꯦꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯦꯞꯂꯤ ꯑꯕꯦꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯂꯦꯝꯕꯗ ꯌꯦꯡꯉꯤ ꯑꯕꯦꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕ ꯑꯕꯦꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯕꯤꯀꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯇꯥꯎ ꯂꯦꯝꯕꯁꯦ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯂꯦꯝꯕꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯑꯕꯦ ꯎꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯕꯣ ꯑꯁꯨꯝꯅ ꯕꯤꯀꯤꯅ ꯏꯇꯩꯃ ꯀ꯭ꯋꯥꯒꯤ ꯄꯩꯁꯥ ꯁꯣꯝꯗ ꯂꯩꯔꯦ ꯀ꯭ꯋꯥꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯕꯤꯀꯤ ꯑꯃꯗꯤ ꯂꯦꯝꯕ ꯀ꯭ꯋꯥꯗꯨ ꯆꯥꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯂꯦꯝꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯤ ꯂꯦꯝꯕꯅ ꯕꯤꯀꯤꯗ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯤꯀꯤꯁꯨ ꯍꯣꯏ ꯑꯁꯨꯝꯅ ꯕꯤꯀꯤꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯂꯦꯝꯕ ꯃꯌꯨꯝꯗ ꯌꯥꯝ ꯍꯔꯥꯎꯅ ꯆꯪꯉꯛꯏ ꯃꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯇꯥꯆꯧꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯏꯀꯣ ꯂꯦꯝꯕꯅ ꯍꯥꯏꯔꯤ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯇꯥꯃꯣꯆꯧꯁꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨꯗ ꯇꯥꯃꯣꯆꯧꯁꯦ ꯉꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯊꯝꯕꯥꯜꯅ ꯍꯥꯏꯔꯦ ꯇꯥꯃꯣꯆꯧꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯝ ꯐꯖꯖꯥꯠꯅꯣ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯂꯦꯝꯕꯅ ꯈꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯅꯟꯅꯝ ꯑꯣꯏꯔꯀꯥꯟꯗ ꯐꯖꯅ ꯈꯪꯉꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯃꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯁꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯊꯝꯕꯥꯜ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯇꯥꯆꯧꯁꯦ ꯉꯁꯤ ꯍꯦꯂꯣꯏ ꯑꯃ ꯑꯣꯛꯅꯔꯦꯅ ꯍꯥꯏꯔꯤꯕ ꯃꯃꯥꯅ ꯍꯥꯏ ꯂꯦꯝꯕ ꯀꯩꯅꯣ ꯅꯆꯟꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯑꯣꯛꯅꯔꯨꯏꯅꯣ ꯅꯪꯕꯣ ꯂꯦꯝꯕꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯊꯝꯕꯥꯜꯒ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯔꯝꯕꯅꯤꯗ ꯃꯃꯥꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯁꯤꯃ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯦꯛ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯃꯨꯛ ꯈꯠꯅꯅꯤ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯅꯤ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯇꯧꯅꯅꯤ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯣꯀꯣ
वा सेरमलगा ममा इमुंग चंख्र लेमना थम्बाला अंगांग नंग नचिंदो याम हैब्रा हैबो खुपाक चानी अंगांग नंग थम्बालना खुमे ए मान हाइके हायरगा अइंगोंदा मुका ताइनरे यारे ngasi daidi wada gamda habirakano thambal paithok tuna laikre lemana re to ose tamosong na phagi tawraga thaoina ga saudana ga tawrise to oba se tamosong la leba se asumna machin manawani do yam nungsinarame mama lemina su machin manawani bu yam luna tawje numitu su asumna hokre mathangi numini लेम्बा मदि थम्बाल कॉलेज कानब लोइसले ममाना मखोय निबु चाक चार लाव हाइदुना कौरे मखोय नि चाक चाब लोइदुना कॉलेज कारे गाकी मतुंगदा कॉलेज ता यावरे थम्बाल सु ममानबी की मनाक्ता संख्र लेम्बसु मागी ममानबा बिकी खोय की मनाक्ता संगसिल बिकी नारे इताओ कईगिनु ngasi थेंगेसिना लेम्बना खुमे इताओ अखोई थम्बान के सुम फागी तौना दुन लेरिंगेदा ngasi खरा थेंख्र लेम्बा लेप्तुना लेरिंगे बिकी नारे इताओ अखोई कॉलेज से अनौबु नुपी याम लाए अपाम यावब्रे यंग असुम हाइना दुना ममानबा मयांगबा पुन्ना नोकमिने लेमन हाइरे इताओ बिके आइदी ngaraंगी नुपीदो मित्ता अदुम उदुना तले बिकीना इताओ नंगसु नुंगसिलेना नाबा होरेको अमरोमदना कॉलेज अदुदा तंबी लक्ष्मीना लेम्बबु याम नुसिए अदुबु लेमनदि खंगदे असुमना मखोय मयाम कॉलेज ता क्लास यावरे क्लास लोरबा मतुंगदा सुटी थारदुना मयाम मयमदा हनखरे लेम्बा मदि थम्बालसु मयमदा हलामे नुमितुगी नुमिदांग चाक तोकलगा लेम्बा अबेदा फोन तवे अबे फोन अदु पाइखलगा हरे हेलो कनानो लेमना खुमे अबे आई लेमने खंगद्रबो ngarang nangi number la hobado khange tamo tamobu kamdawrige nungairiba natro lemana khumi nungairi nangdi kamdawri aisu nungairi tamo lemana makha tare aise nang uruba numitagi ngasi phawba wakhalse leitapom khangdana lelibani ado abe nang aigi nuksibase mirabi ge khangen ko abe sukumle tamo aisu tamobu thamoi sengna nungsi aibu nuksiba masak khangan basu tamo nangna khangan mane aidi tamobu punche chupagi oina mirai roe lemana adubu haujikan ge nuksina base अहन बबु लाक्लबदी अहन बद लोइना चतखिबा ngaktani adubu aidi nangbu punchigi kawbusu ngamlo abesu khume tamo aigi famdadi phajaba athiba lairi na khunba amata khaidi aigi famdadi chapmane abe nangi wakhana dubudi aina thagale adubu nang aigi nuksinabasidi punchigi ohensigo tamo aigidi tamona punchigi lengdana lepiyuko asumna makoini wari sanaraga numitu mahokre mathangi numine mamanaba biki lemba khoida lemba hobalai numitu madi mahak kare sobo purdun lai bikina hai itaw lemba luoi dubo thing lao lemba sukume la itaw asumna biki lemba madi thambal makoi hum tongduna college chatkre college se ore
ꯀꯣꯂꯦꯖ ꯌꯧꯕꯗ ꯊꯝꯕꯥꯜ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯕꯤꯀꯤ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏ ꯄꯥꯔꯇꯤꯒ ꯀꯣꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯂꯛꯁꯃꯤꯅ ꯊꯝꯕꯥꯜꯗ ꯋꯥ ꯍꯪꯂꯝꯃꯤ꯫ ꯊꯝꯕꯥꯜ, ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯥ? ꯊꯝꯕꯥꯜꯅ ꯈꯨꯝꯃꯦ, ꯆꯦꯆꯦ, ꯂꯩꯔꯝꯃꯣꯏꯗ, ꯃꯥꯗꯤ ꯀꯣꯏꯕꯁꯨ ꯆꯠꯇꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯛꯁꯃꯤ ꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯖꯈꯤ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯪꯉꯦ, ꯑꯦ, ꯆꯦꯆꯦꯒꯤꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ꯫ ꯍꯣꯏ ꯊꯝꯕꯥꯜ, ꯑꯩ ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯧꯁꯦ ꯅꯈꯣꯏ ꯇꯥꯆꯧꯅ ꯈꯪꯕꯤꯗꯦ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯦꯝꯕ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯑꯕꯦꯗ ꯐꯣꯟ ꯇꯧꯔꯤ꯫ ꯑꯕꯦ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯇꯥꯃꯣ, ꯀꯩ ꯂꯩꯔꯒꯦ? ꯂꯦꯝꯕꯅ ꯍꯥꯏ, ꯑꯩ ꯀꯣꯂꯦꯖꯇ ꯂꯩ꯫ ꯑꯗꯣ ꯑꯕꯦ, ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯣꯏꯔꯣꯝꯗ ꯂꯥꯛꯀꯦ꯫ ꯀꯗꯥꯏꯗ ꯊꯦꯡꯅꯁꯤꯒꯦ? ꯑꯕꯦꯅ ꯈꯨꯝꯃꯦ, ꯇꯥꯃꯣ, ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯦ, ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ꯫ ꯑꯗꯣ ꯑꯩ ꯐꯣꯟꯁꯦ ꯊꯝꯃꯒꯦ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯃꯈꯣꯏ ꯀꯣꯂꯦꯖ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯕꯤꯀꯤ ꯑꯃꯗꯤ ꯂꯦꯝꯕ ꯑꯕꯦ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯕꯦꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯦꯝꯕ ꯑꯕꯦꯗ ꯐꯣꯟ ꯇꯧꯏ꯫ ꯑꯕꯦ, ꯑꯩꯈꯣꯏ ꯅꯪꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ꯫ ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ? ꯇꯥꯃꯣ, ꯁꯥꯎꯕ ꯌꯥꯗꯦ, ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯑꯒꯦ, ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯁꯥꯎꯅꯨꯀꯣ ꯇꯥꯃꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯕꯦ ꯑꯃꯗꯤ ꯏꯆꯜ ꯊꯣꯛꯂꯛꯏ꯫ ꯑꯕꯦꯅ ꯍꯥꯏꯔꯦ, ꯇꯥꯃꯣ, ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ, ꯁꯥꯎꯅꯨꯀꯣ ꯇꯥꯃꯣ꯫ ꯂꯦꯝꯕꯅ ꯈꯨꯝꯃꯦ, ꯁꯥꯎꯗꯦꯗ꯫ ꯃꯃꯥꯟꯅꯕ ꯕꯤꯀꯤꯅ ꯍꯥꯏꯔꯦ, ꯋꯥꯔꯤꯗꯨ ꯄꯟꯊꯨꯡ ꯌꯧꯅꯕ ꯁꯥꯔꯛꯎꯀꯣ, ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯅꯣꯏ ꯁꯪꯒꯦ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯂꯦꯝꯕꯅ, ꯑꯕꯦ, ꯑꯩꯁꯦ ꯅꯣꯡꯃꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯗꯣ꯫ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯥ? ꯑꯕꯦꯅ ꯈꯨꯝꯃꯦ, ꯇꯥꯃꯣ, ꯑꯩꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯄꯣꯊꯥꯖꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯌꯦꯡꯗꯨꯅꯇ ꯂꯩꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯂꯦꯝꯕꯅ ꯍꯥꯏ, ꯑꯕꯦ, ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯗ ꯍꯟꯅ ꯌꯦꯡꯉꯣꯏ꯫ ꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯑꯕꯦ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯂꯦꯝꯕꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ꯫ ꯑꯕꯦ, ꯑꯩꯁꯦ ꯅꯪ ꯈꯛꯇꯒꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯔꯤꯕ? ꯁꯦ, ꯀꯞꯀꯅꯨꯁꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯑꯕꯦꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯕꯦꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯂꯦꯝꯕꯅ ꯍꯥꯏꯔꯦ, ꯑꯕꯦ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯤ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯆꯠꯂꯣ ꯇꯥꯃꯣ꯫ ꯑꯗꯣ ꯇꯥꯃꯣ, ꯍꯣꯔꯦꯟ ꯌꯧꯔꯒ ꯐꯣꯟ ꯇꯧꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯕꯤꯀꯤ ꯑꯃꯗꯤ ꯂꯦꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫